ngasi phongkiba tongan tongan Manipuri sefong-sing amasum thokiba thogdo wathok-sing dagi maruoiba I pausing khonga saraga Manipur top channel gi maikedi gi myamna thamjagi ahanbada in the National Congress Manipur gi page thadorapa worul khara myamna thamjaramge Shri Meghachandra Singhabu President of MPCC gi appointed tawre haina thagatpa phongdoknarakli Makasa tarakpoina to papaw man COVID matamda CM Birene laukiba thaudangda laina laisat asi laksinba ngamlakpani miyam tarak positive oiki mi amata sian kidre COVID laisat ki miyamna ha kar launaraba matamda BJP lenga si bulusing minister nongthomam Birene laukiba thaudang aduna ngasi Manipur COVID laisat laksinba ngamlakpani haina miyamna phongdoknarakli COVID laisat nem tharakpagi matangna miyam gi mot launaba pausi sina koina satpa matamda langthabal kunjadagi el Chandra Mohan kauba ahlamana hai COVID na miyam mapan thokpa yadaba har kar launaraba matamda BJP na miyam gi damak laukibu thaudang adugi credit Manipur gi Chief Minister Birene pigani Chief Minister na miyam gi seng lem na yenkiba COVID na naraba singi oxygen marang kaina fongan kibadu miyam na peli loinana leba sigi BJP gi lusingba PM Narendra Modi gi makhada sahi anirom miyamda lemna seng phangan kiba du miyamna penda pangamde asigumba Chief Minister matam sangna miyam gi thogol tawbo oisanu haiki amaramda Manipur COVID-19 positive oibagi sang singthani oina hantharakbaga loinana haukiba pung kun gi mari sida miyoi songa ga kuntraga ni COVID-19 test tobuda miyoi taruk nauna COVID-19 positive oikibaga loinana positivity rate sada 1.1 da lairi haukiba pung kun ga mari sida laisat asina miyoi amata sian kidre haina Manipur lenga ki health department ki report na haidi haukiba pung kun ga mari sida positive oikiba sing adudi Chuchampur Imphal West Imphal East amasum Kangpokpi da gini haina su pauksi sina makhata na phongdorakli Makasa tarakpoina to papaw mana Congress ki Vote Chelluba miyam police na phanaba Tanabada tumpham Chapham Khangdre Sanatombi Congress Party ki Vote Chelluba ki damak tenthada leiba Congress bu nungsijaba miyoi sing khongjom police na sang duna moral pisinduna nimit khudingi phanaba hotnarakpa sina miyoi amata tumpham Chapham Khangdre haina ikof ningthok sakhot khongthang nupi lup tenthagi secretary M Sanatombi na phongdorakli ngasi tenthara pangtokpa paw mi phamamada Sanatombi na makhatana hai tentha tuwabanda leiba naurem Kapilan kauba Congress worker amasung ngarang numidang khongjom police na phanabagi dama Kapilan gi mayumda koithi thirambasi tentha gi miyam yaningde makhatana tentha da mi phami pun chathaduna irang thokan bigano hiramasi gi matang na Chief Minister na miyeng sangbiu makhatana adum chathaduna leirabadi tentha gi miyam na makhal makhakya gi khongjong sangsilakani ki Bot thadanagadaba nomu watlingai ahingda tenthara thokiba yum mai sakpagi thaudok amaga mari leinana khongjom police na tenthadagi miwe ani fazilure adubo makhoigi mara leiramdre haiduna kona bel thadokpirakhi amadi mara leitaba mi phabagi damak case adugi ayo faw suspend tawkiba leikrabani hairaduna asumba sigidamak thawal SP busu pawgi mi phamaduna thagatpa phongdokhi hainasu phongdorakli Makasa tarakpoina to papaw mana National Highway kuntraga tereta ihenma miyeng thamsi National Highway kuntraga tereta ihenma miyeng thamsi haina All India Trade Unions Congress Manipur State Committee gi sirol haidi sirol asin hai awang nungpok state singi manung di state asida sana thanaba polam sing yauna anauba infrastructure sing semga sagatbada tangai fadana sangba polam kya gi mamal ka hena wangba thengnari basi atai state kya digi Dimapur tamna lakpa truck sing digi Tokhaiba Dimapur tax ama lawuda natana security gi ahoba tanja yenglaga Nagaland da base tawba lahulup kharana ain yuwang wada goods tax lawudagi ne haibasi state asigi karwar tawribising na khangnara bofamni masida sunatana Dimapur dagi Manipur Kaithil Manbi police outpost phawgi manungna tungan lahulup kayana truck driver sing na purakpa polam sing yenglaga ain yadaba tax makhal kya lawudagi state asida potsagi mamal kai hena wangkhalakpani asigumlaba Manipur gi miyamna sana thanaba polam sing yauna hingbada sangba tangai fadraba polam kya gi mamal leptana wangkhalakpa thengnari bisi maru oina sei teret mapung faraklaba PM Narendra Modi gi lengana petroleum production gi mamal kumja English ngani ga taraka teret ki June thadagi leptana henkala hankibadagini loinana state asigi miyamna khusem gi mamal tangbagi awaba mayok naringai seira sida Nagaland gi
Southern Angami People's Organization kauba lanai loop amana Manipur gi maru oiraba tourist center am oiraklaba Zuko Valley mi hobudagi haukiba Mars kun go humdoi fawa state langana Mengat kiba infrastructure sing laukthokna ba dabi tawduna organization asigi jurisdiction manungda pung nifuni pan gi ban kaurambadagi makata na matam kaktana ban onthokibadagi lamdam tam maramda halakna ba Manipuri amasum state asigi lengang semgat kiba infrastructure sing laukthokna ba dabi tawduna organization asigi jurisdiction manungda pung nifuni pan gi ban kaurambadagi makata na matam kaktana ban onthokibadagi lamdam tam na maramda halakna Manipuri sing amasum state asigi tangai fadarba polam kya pusilang di truck driver sing mauget yaw handana sauno khudong sada bamayu hanki hairiana pauksi sida sum makhata na su phongdorakli loisilak poina to papa mana war on drugs topiro haikibadu wahi sizinaba haitabadagini kada drug mapu farga sairak pibangamdaba war on drugs topiro haina kada na mamangna haikibu wafamadu executive member krana Sokhatpa masum lebak masa tabu wai sizinaba haitabadagi thokibani haina Coalition Against Drug and Alcohol kadagi sirul amana singdorakli kadagi sirul asina hai kadana CSO singa pullaga war on drugs 2.0 da sarugyaga masum mating pangani kadana lamdam asidagi mayai kap sinjak maru phangna mutanaba sangsilakpa tungan bukhongjangi saru amoina ngasinung tilpungani taba matamda Kaksing district ki manung sanba nungu community hall da kada Southern Refulgence Kanglaipa Club, the Thobal District United Women's Development Organization, Thobal Imamasum, Nungu Maira Paibi, Punasinduna, Nisana Kunai, the people citing Amasum Masi Buting, but Miam with Haudang, Hibi Hiramda, Miam Geba Kanana never me Pampangtokre, Pangtoki Bakana never me Pamaduda, Ning Tausam, Komol. Khulgi ahal amasum hizam Priyo Kumar President tu kada kumoksam mema Vice President Thobal Ima amasum ningthaujam Santi Executive Member Nungu Maira Paibina Thauramadu President Member Soiki Thauramadu Resource Person oina kadagi Vice President Dipan ningthaujam Suryaki Hari kadagi President hizam Priyo Kumar hakibida ngasilam damasigi mafam ayamada yu natragana drug makal ama natragana ama sizinadaba naharo laitre habiyai Kongjang asi law enforcement agency sing amasum CSO sing puna sanminaduna thingna bokona hudrabadi kunai sida generation gap ama leirakpa yabi akiba sauna lai haiki kunai sigi luraba tanja sida Manipur lengana satharakliba war on drugs campaign asi achumba khongthangni mipung khudimana cooperation pibigo loinana kunai sidigi mayai kaba chinchak mapung pana thingna bokona bada aikoi gi lofom thokpa thaudang sing adu lomina saiki Amaramda drug mapu faraga serak pibangamdaba war on drugs stop piro haina kadana mamang haki buafamadu executive member krana sakhotpa masum lebak masatabu wai sizinaba haitabagi thokibani masigi matana kadana sengdoksari kadana CSO singa pullaga war on drug 2.0 da saru gyagane masum mateng pangani hanisu pausna phongdorakli adu haujiku inadi miyam paus matang sai lusinjarage amasum pathoksa ki soikiba lankiba yaurus miyam ngakpigani matam gi ba maroi bi pausing miyam da lep leitan update pijarake and thank you